खुरमजरी SKTV की मणिपुर पाव मित इंग ताबिरिबा पुमनमकपो खुंद्राकपम सनातोमिना तराम नोकचरी अहानबदा मरुओइबा पाउसिंग फंगबिगनी पालिबा लेंगागसिना मणिपुरदा महौसागी तंगदु लैताबा फिबम हंजिलकनबा होटनबदा हिरम अमतदा कंप्रोमाइज तौरोय हाइना चीफ मिनिस्टर युमनाम खेमचाना फोंदोखरे अमसुंग लुपा कोटी तरा चंग पुणे द सागदबा जमनावाई फिरोदिया नॉर्थ ईस्ट इंडिया वावन रानी गार्डन व्यू गर्ल्स हॉस्टल ngarang मणिपुर लेंगा की डिप्टी चीफ मिनिस्टर लोसी दिखोना उरेप उयुंग तमखरे हौजेक पाउ संदोक न पिजरी पालिबा लेंगागसिना मणिपुरदा महौसागी तंगदु लैताबा फिबम हंजिलकनबा होटनबदा हिरम अमतदा कंप्रोमाइज तौरोय हाइना चीफ मिनिस्टर युमनाम खेमचाना फोंदोखरे वाफम असी ngasi नासा मुक्त भारत अभियान अमसुंग मिशन स्पिरिचुअल पार्टनरशिप अगेंस्ट नार्कोटिक ड्रग एब्यूज की मखादा मेगा कैंपेन अमा ओइना ब्रह्मा कुमारीज मणिपुर न सिल्लगा पांगथोकपा तरा 10 कोर्स एडिक्शन फ्री प्लेट्स की थौरमदा महाकना फोंदोखिबनी फैदिंगादा पांगथोकपा थौरम अदुदा चीफ मिनिस्टर युमनाम खेमचान हाई कुमजा लिसिंग अनि कुनगे तरेट फाउबगी मनुंगदा इंडिया सी मालेमदा मपागन कनबा लैपाक ओहेननबगी पांदमदा प्राइम मिनिस्टर न होटनरगा लाकली पांदम असी फंगननबा होटनबदा हौगलकलिबा नहासिंग तिनजंग काइजंगदना मयाय काबनी सादगी लापना लहेन बाहाइबसी अदुकी मतिक मथौताई मधुमकना ngarangdagi लैपाक सिनबा तुंगना नासा मुक्त भारत की कैंपेन असी हौकिबनी हाइकी मागना मखा तारदुना हौजी खुंदा मिनरिबा फुरुप सिंह वखल तानबदगी लमदम असी खरा इंग तपले मणिपुर की मियाम शांति पामदब नते मसिगी खुदम हाइबबु महाकना चीफ मिनिस्टर ओइद्रिंगै ममांगदा लितानदा कुकी की IDP सिंग उनकी मदुदा मखोइना मसा मसागी युमदा हनिंगबगी अपाम्बा फोंदोकरकी मसिगा चप मानना मैतेगी लांजेनरिबा मियामसु मसा मसागी युमदा लैनिंगदब नते लांजेनरिबा सिंग असिना मसा मसागी युमदा हंजिननबा होटनबदा अथिंगबा पीरिबा असि कनानो हाइबगी वाहंग अमा थोरकली मणिपुरदा तंगदु लैताबा हंजिलकपा पामदबा मियोय खुजोक खरा लै मखोय सिंग असिना मणिपुरदा इरांग थोकलगा शांति लैतनबा होटनै मतांग असिदा हाइनिंगबदी नौना सेमलिबा लैंगाक असि मियामना तंगदु लैताबा हंजिलकपा पामबदगी सेमखिबनी मरमदुना लमदम असिदा शांति पुरकनबा होटनबदा लैंगाक असिना हिरम अमतदा कंप्रोमाइज तौरोय हाइना चीफ मिनिस्टर युमनाम खेमचाना मखाताना फोंदोखि ngasi thauram aduda manipur lenga ki home minister govindas konthaujam sija hospital and research institute ki medical service ki director dr s jugindro rims ki department of psychiatry ki professor dr rk lelin amadi brahma kumari ke member kayana sarkya ki indaba reality kalakwa kangbu sumba component singsina lebak side irang थोगा शांति लेतना मरमरत हेकोने अदुबु सेमी सरकार सी प्रजा मयामना शांति पुरहनिंदना अखोई सरकार मा लैबो फै हैबगी खोलाबु सेमगिबनी सो अखोई सरकार सी चैलेंजिंग टू रिस्टोर पीस शांति पुरपदा अखोई करिबु माखलमदगी अखोई कंप्रोमाइज तौरोय अदुना अइना थमजनिंगी सी लोशन जरकबदा अदुना अखोई पुन्ना मणिपुर शांति हंजलनबा अमदी विकसित भारत 2047 की अदुगुंबा अदर मी खुदिमक सिंसी अखोय अमखतनी हैन खल्लबा अखोय की भाईचारा ब्रदर्स एंड सिस्टर्स अखोय नसा हैबी गरे अखोय ओजाना तापी गरे अखोयदा अखोय की दिलैरिबा मेंबर पुनमक सिंसी इसिलिना इसे इसन अगी यामबा अदु इनाव ने खल्ले बेंजी वाइजी अदु नसाई ब्रदरहुड की वाखलोन से अखोयदा लैरबा लैरतारगदी मणिपुर सी सोइदना शांति हलकनी ngसायगी इसनुपी न तापीबा मणिपुर की प्रजा से सतोक चसिन्या न भाइबो याम कन्न होनजरी सलिबा खासदगी अकोय खरगे हेना अतोप अतोप सिंग दलेबा सिलिनाव अदगी तमदल रिबा कोई सिलिनाव मयाम बताना रहरगा मोमेंट अदग डेवलपमेंट खरम कदी लाबनबा ऑनरेबल चीफ मिनिस्टर मियंग मखादा अकोय कन्न होनजरी हाइबो
Lupa Koti Tara Jangna Pune da Sagadaba Jamnabai Firodia North East India Bhavan Rani Guiding Liu Girls Hostel Ngarang Manipur Lenga ki Deputy Chief Minister Losi Dikona Urep Uyung Tamkre Project asi India gi maming lairaba NGO Sarhat na Irang gi Chaiteng Fanglaba Awang Nongpok Lamdam Maru Oina Manipuri Singidamak Paikalapani Hairiba Hostel asi Pune gi Kazada Leiba Guzar Nimbal Karwadi da Sagadabani Force Motors ki Chairman Dr. Avi Firodiana Tauram Mapu Oina Sarukya Kiba Urep Uyung Tamba Aduda Deputy Chief Minister Losi Dikona Fongdo Kibada Nauna Sagadoriba Hostel asi Awang Nongpok Lamdam Dagi Lakpa Miyamgi Anishuba Yum Ama Ohenduna Mahay Masing Tamba Yauna Tung Koina Mai Pakpa Punshirol Ama Sem Nanabagi Mafam Ama Ohensi Firodiagi imong manungna asigumba hostel ama sana bagidamag achauba thaudang ama laurakpa asi thagataba ngamde matung tarakpadasu hena masak thokpa thabak thoram sing paikhalakpa oirasanu amaromda state lengaknasu mahiroi singda mahi masing tamnana bagi ahenba khudong chaba kaya piduna naha singda sakti pinana ba honagani hainalosi dikhona fongduki thoromaduga mari leinana Firodian Haikibada Awang Nongpoki Miyambo Mapan Laipaki Safuna India dagi Tokhaina lehenna ba Taurang Togdabanati Madupum namak Mai Pakaloidabani Pangthokliba Urep Uyung Tambagi Tauram asi apikpa ama oirabasu tungdadi aduki matik kanaba mafam ama oigidoribani haina mahakna fongdoki This project is much more than just putting up a new building. It represents our shared promise to support young people from every part of India so they get a good education, grow and build a bright and secure future. The northeastern region is a vital part of India's heritage. State asida tangdulay taba hanjilak na nabagi pandam da Jiribam District ki Khongchat Lairiba BJP Manipur gi General Secretary P Premananda Maitai na luchingba kangbu amanagasi party amasung margi IDP singa unakre ngarang degi haukiba Khongchat asigi manung channa ngasi P Premananda luchingba BJP Manipur gi mihut kangbu aduna Rani Wang Mission Compound Changjafam Lauriba Paite Amasung Margi Lanjen Nariba Miyoi Singa Unaduna Warisanaki Unaba Aduda Lanjen Nariba Singna Nauna Yum Sabagi Installment da Piba Senfam Fangdaba Amadi Direct Benefit Transfer gi Kuthang da Piba Rasan Manigi Senfam Fangdaba Yauna Tongan Tonganba Kudong Chadaba Kayagi Wakad BJP Manipur gi Mihut Kangbu Aduda Pukhalaki Lanjen Nariba Singna Thangalakliba Makogi Wakat Sing Adu Tarab Matung P. Premanandana Kudakta Chief Minister Yumnam Kemchanda Wari Saduna Khanganki Maduda Chief Minister gi advice matung ina Jiribam District ki DC Arvin Hanglemga Wari Sanaduna Lanjen Nariba Singi Yum Sabagi Senfam Atubada Pithoklagani Haibagi Achet Pathajaba Chief Minister na Pirakle Haina Premanandana Fongdoki Lanjen Nariba Singna Mayok Nariba Kudong Chadaba Sing Hakchina Logduna Kudakta Chief Minister gi Manakong Yohanduna Awaba Sing Kokhananaba Hotnabagi Damak Lanjen Nariba Singi Maikei BJP Manipur gi mute kangbu adubu thagat pa fongdoki Nakalamaromda Jiribam District ki Khongchat asiga mari leinana Borobekra da leiba Jaguradhor Panchayata Miyamgi Oiba Mifam Mama Pangtoki Madugi Matung Borobekra Police Station da Hangba Borobekra Relief Camp da Changduna Tongan Tongan ba Furupki Miyoi Singa Unaduna Warisanaki Matangi matungana election tokini election gi matangsi aigi chaliba Khongchat siga jo mix tonginde adu election ji soidra pangthokini election pangthok matamda inga sa haijabuduni koina chaliba miyamge seba tawriba IDP sing unariba adu tongan tongan ma praja sing un grievances miyam khanariba singse but Janata Party ki karikata singsi matamda solaba miyam singsi how and when kamai tawdra moise mateng pangbu yagadi haibudu gi wari election gi kana ma party sing na election gi preparation miyam tonombi adu puna sema heroi but Janata Party ki mai kai de election haibudu di Hayeng butorosu, hangkit butorosu, thamangagi matung butorosu, sahi malerega butorosu. But the Janata Party get the absolute majority of Hangani. Sagagi Megadi Shariba Yum Singasi at Tubamatanda, Lushindana, Akoi, Daletana, Matsamasagi Menda, Tibishing Tubamatanda, Sangan Biraga, Tangilitana Lepagi, Kuchi Marian Duma, Megadi Pamjay, Munana, Yubota, Ipina. Masilan da masigi da makta da khala ga stage ki da makhalla ga
एरिया से डोमिनेटेड एरिया ओहिदनबा पुनबा मनपुर सितम नांगनबगिदमतदा कोइना सफर तौजरपनी सफर तौजबगी अवाबदी कोइना किछु स्टेट असिदा इरांगी फिबम खरा मखई फगलकपगा इरोइनना मैतई मितईबु शेड्यूल ट्राइब की लिस्ट चलहननबगी थौरांग पाइखतननबा मणिपुर लेंगाक्ता मखाताना तक्सिनबा हाइना ngarang phangkiba miyamgi mifam amatana oina yanakre hai हिरम असिगी मतंगदा शेड्यूल ट्राइब डिमांड कमिटी SDDCM की जनरल सेक्रेटरी ने थादोरक चिरोल अमना हाई इरांग असिना मरम ओइरगा मैतई मितईबु शेड्यूल ट्राइब की लिस्ट चलहननबा SDDCM ना चंगसिंदुना लाकपा खोंजंग असी तपथरगा लाकिबनी मैतई मितईबु शेड्यूल ट्राइब की लिस्ट चलहननबगिदमक मखाताना करी खोंथांग लौखटकदगी हाइबगी मतंगदा ngarang DM यूनिवर्सिटी के कैंपस ता लेबा इमा खुंथोक हनबी की संगलेंदा नोमगी ओइबा कोर कंसल्टेटिव मीटिंग अमा STDCM की मीटिंग मखादा पांगथोकी लेहाउ थाबम शरद चंद्र अमदी STDCM की वर्किंग प्रेसिडेंट ना मॉडरेटर अमसुंग प्रेसिडेंट ओइना सरुक याकिबा मिफम अदुदा तोंगान तोंगान बलुप कया की थौपुब सिंगना वाफम कयासु फोंदोकनकी हौजिक मणिपुर थोक्रिबा इरांगी फिबम असी खरमखई फगलकप मरमना मैतई मितईबु इंडियन कॉन्स्टिट्यूशन की मखादा शेड्यूल ट्राइब की लिस्ट चलहननबगी मथौ ताबा थबकसिंग लौखटननबा मणिपुर लेंगाक्ता मखाताना तक्सिनबा हाइना अमत ओइना यानकी हाइरी Artificial Intelligence and Advanced Computing haibasida Imphal gi Hotel Classic Granda numit marini chupna pangthokadaba ahanba international conference ki ngasinini chanba numita technical session pangthoktuna AI gi matangda kupna nainakre Indian Institute of Information Technology Manipur na silaga pangthokpa ngasigi technical session aduga mari lenana conference asigi convener Dr. Nongwai Kapam Kisorjit Nahai AI amasung advanced computing gi lamda malem gi oina hojik oidiba fibam sing khananainabagi platform ama conference asida thambani hojiki matamda AI hairaga robot khaktamak oina ubagi matam natre aikoina sijinnariba tongan tongan ba gadget singda AI asi tapna hapchilakhlibani maramaduna karam ba lamda AI haplaga hena khumang choksan bangamgadagi haibagi matangda khananainaba conference asida tanja lobani Amarom the conference asida researcher, academician, amasung industry gi expert singna makoi gi research findings sing puthoktuna AI application sing asi healthcare, cyber security amadi language technology na chingba kayada sizinaba gi matangda su khananainagani haina mahakna makatana phongdoki AI harga depend on me artificial intelligence samsam human gi cognitive thinking haita okay mean khalliba wakhalon sigi masi replicate tawno hona bani haita rekoina in some gadget na maybe some robot ta kaita human gi thinking je artificial in option na adige concept ne pen me kana nei nari jo ki in trend che adna karai gi field when AI har kan pen se robot khatang du ya de haita ji ke koina pairi ba any gadget like to jet haita actually is the AI is no but infuse or any na karam field karam mongi AI is haba kan advancement ko to ya de haibatu tu na adugi another domain with adugi area with nai na ba platform me haibata na sig ko international conference मणिपुर लेंगा के प्लानिंग डिपार्टमेंट की मखादा स्टार्टअप मणिपुर 2.0 की सरुक अमा ओइना नुमित तरेनी चथगतबा एंटरप्रेन्योरशिप डेवलपमेंट प्रोग्राम अमा ngasi अकामपात लेबा नेलिट इम्फाल की सेमिनार होल द होगदोक्रे नेलिट इम्फाल अमसुंग स्टार्टअप मणिपुर 2.0 गा लोइना नापांगतोक पथौरम अदुदा इम्फाल ईस्ट इम्फाल वेस्ट कक्चिंग थौबाल बिष्णुपुर उख्रुल अमदि सनापति डिस्ट्रिक्ट थेगी बेनिफिशियरी ट्रेनी चामगनी फुरुमना सरुक यागनी थौरम अदुदा प्लानिंग डिपार्टमेंट की डायरेक्टर डॉक्टर R.K. Radeshana, Joint Director, Dr. R.K. Tombisana Amadi, Nelit Imphal की Executive Director, Dr. Y. Jayantana Singh Bamiyoi Kayana Mitunglen Singh Oina Sarukyaki. Tharomaduga Mari Lenana, Dr. R.K. Radeshana Hai Ngasi Hogdokliba, Entrepreneurship Development Program Asi, Miyoi Amana, Pothok Puthok Sel Talambadegi, Mapung Faba, Entrepreneur Ama Oibang Ngamnanabagi Pandamda, Tharom Asi Pangtokpani.
loinana business ama mai park na hogdokna ba hotnabada tangai fadana khangdaba yadraba financial literacy gi mathau taba singsu program asigi matengna khangbangam lagani program asi Chief Minister Entrepreneurship Support Scheme gi makada paikhat pa oibana enterprise amabu mai park pa entrepreneur ama oinana bagi damag scheme asina makhal kaya gi mateng sing pigani scheme asina miyam gi apunba startup ecosystem ama semgatna bagi amata ngairaba tanja amasu oiribani Training program asida saruk yariba beneficiary singna nongmakhak saruk yahudabada certificate fangbagi khudong chaba leiroi pigadoriba certificate asina bank tigi loan lobada mathau taba document ama oigadoribani maramaduna training asida mapung fana saruk yaduna leipak asigi senmit loan chawkhatna ba punna khotna binasi haina mahna phungdoki sidadi guarantor ge hai bu sul leitre kem leitre tawdu mayam na business taw matam dadi aina paisa mingo ni kitan puge da tara kabi sana thamdragan na sana thamagan mari kabi adagi kajen ki laikai ki maru kari kara ai do chendoi ngak dani dana sida piri loan sidi akoi ki 9% utane my interest logoi logom to aduga sarkar gi dagi akoi ki budget to ki matungina tam loan oiraga na 30% ka inem lei di ba support sida ida laya ge leiramni aduna business da akoi na scale up to matam da san cham phajara ba sarkar gi scheme ne sidi to mayam ningan nabigano mafam sida daga akoi ki my partner program yam du loisalaga phajana knowledge ki pukai tansala matungda my Paugi merakthana atenba break ama lawminasi SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magun leiraba service asida adumsu yawbiu akupa marol gidamak mobile number 7005259437 natraga 8974209157 da call tawbiraktuna khangbiba yagani break ki matung da miyambo amukana tarab dokchari makataba pau Mitai Irol Ieg Loina Silon Apun Balop Milal Kanglai Pakna Chahi Khudingi Pangthukna Lakpa Mahirui Singi Maitai Mayek Athoi Ehen Changdam Naba Ngarang Jiribam Yauna Tampaki District Taruki Center Nifuga Tarukta Pangthokre Hiramasigi Matangda Milalgi Publicity Secretary na Thatorok Pachirol Amanahai Mitai Mayek Changdam Naba Aduda Class 1 Dikina 10 Fawbagi Mahirui Lising Taraganithoi Chamapan Humbudra Nipanna Sarukyaduna Category Tara Thokna Pangthoki Category Tara Asigi Makok Matang Taraba Mahiroi Singda Sel Oina Lupa Lising Nipan Lising Taruk Amadi Lupa Lising Marigi Senfam Matang Sitna Lantokani Loinada Category Tara Maki Consolation Mana Oina Mahiroi Taraganithoi Amadi Khudi Fajaba Mahiroi Sing Category Tara Asida Amamam Laukhatlaga Sel Oina Lupa Lising Amamam Galoinana Sakangche Lengyan Amadi Momento Su Lantokani Changdam Naba Asigi Makuk Matang Taraba Singi Ming Lakliba August ki Tang Taraga Manga Faubada Print Amasung Electronic Media ki Khutangda Laukthok Lagani Loinana Lakliba Tang Taraga Nipan Milan Linkat Kiba Chahi Kungo Humdoi Shubaga Mari Lenana Jawaharlal Nehru Manipur Dance Academy da Pangthokadaba Thoramda Manasing Lantokani Masida Mahirui Singna Saruk Yaduna Manasing Asi Lobiyu Haina Chirod Asina Appeal Taurakli Mamana pokpatagi yauzraklaba adi loan amani loan asibu ekhona chawkhatlanba haibase ekhoi thaudangni karamba loan no haiba matamda ekhoi manipur da khudaminariba ekhoina maru oina loan liba mitai me hairiba se chawkhatlanba haibase ekhoi thaudangni masita sunatana ekhoi manipur da khundaminariba mipum khudingmak amata oiba unity sagatuna amata oiba lingjain manaduna nasigi sinjariba milangi competition asina example oire hairakanda masida thariba mipum khuding mak ase religion amma difference laite religion khuding mak all are equal ni ekoi gi miyengda aduna sida thariba sumaina parents sing na so angang sing asida so chapma na ba wakhalon sagat piduna manipur se amukta di convene se haiba se ai gi site gi haijat
National Institute of Technology NIT Manipur gi taraga humdoi suba annual convocation gi thoram ama hayeng Imphal gi City Convention Center da pangthok lagani hairi hiramasigi matang da ngasilangol da leiba NIT Manipur gi conference hall da pangthok ko paugi mifam amada institute asigi director professor Dr. DVLN Somaya Julu Mahakna hayeng pangthok kadawriba annual convocation asida Manipur gi Chief Minister Yumnam Kemchana athoiba mitunglen amadi NIT Manipur gi Board of Governors ki chairperson Bazrang Lal Bagrana Thauram Mapu oina sarukyagani annual convocation asida BTech ki mahiroi chani ga supna taruk MTech ki mahiroi kuntraga nipan M Science ki kungamari amadi PhD ki kuntraga mathoi punam mahiroi Chaniga Marifudra Mapanna degree sing adu lanthokani. Loinana Mahiroi Taruktana Institute Gold Medal Amadi Mahiroi Amadana Chairman Gold Medal Pidana Ikai Kumnaba Utkani. Amaromda Ngarang Asi NIT Manipur Amadi IIT Jodhpur Memorandum of Understanding Amakut Pinaduna NIT Manipurda BTech Amadi MTech Tamliba Mahiroi Singh Chahi Ahum Fauba IIT Jodhpurda Semester Taret Fauba Tambada Yanare Hainasu Mahakna Makatana Fongduki. Will get an opportunity to participate in the placement activity at IIT Jodhpur. Along with the placement activity at IIT Manipur, for their BTech, they also get opportunity to participate in the placement process at IIT Jodhpur. So, I'm sure this is a wonderful opportunity as part of National Education Policy 2020, which is a real implementation. Two institutes are coming together to have a joint dual MTech degree program. Manipur Lenga ki Department of Social Welfare ki makada Moirang AC da masagi chahi humfu suraba ahal singda ngarang ACS ki MLA Thongam Santi yauna pension card sing kutsinakre. MLA office Moirang AC nasilaga film lekai de pangtok pataram amada ACS ki mioi chahum go humfu matoi da pension card sing adu yenthoki. Pension card sing adu Manipur All as Pension Scheme English ngani kunga mga kunga ki makada yenthoki bani. Thoramadu da MLA Santi na hai ki bada lengang na piba yaifa thaurangi. Tongan ba kudong chaba sing Moirang AC ki miyam da fanghan ba laikre. Nong ne yenthokli ba pension card asigi mateng na ahal oiraba singda lengak na piba pension asi lauduna afaba wakalon kaya faurakpa oiresanu. Loinena lengak na piba atay kudong chaba sing makata na fanghana na ba honakigani haina MLA Santina Fongdoki. Green Vegas Foundation Manipur gi paring naina chatharakpa ireicha singi damakta kathoklaba igi nifuga humdoi shuba thauram ngasi Jenims ki Blood Center da pangthokre Taubul mamang laikai digi thaudam Joy Chandra amadi thaudam Ongbi Sanjita ani gi imung manung na silaga pangthokpa thauram aduda miyoi taret na lemna ipiki thauram aduda Jenims Blood Center gi Senior Medical Officer Dr. K Surjit Lifesaver Manipur gi Managing Director K Padam Kumar Amsarma na chingba miyoi kaya na sarukyaki. Indian football team gi sanaroi oiramba kurai konsam laikai digi sagol sem Navakumar na hauki batang amada manung matam chadana laikidabada All Manipur Football Association Amfa na awawa fongdurakli. Amfa gi General Secretary na thadorakpa awawa fongdokpagi cherol aman hai masagi chahi humfuga mapan subada laikidraba sagol sem Navakumar na hinglingai matamda Amfa gi damak achouba thaudang kaya laurumki laikidrabagi thawai na lairam lenda ingna chikna lairuna ba thauniki loinana Navakumar gi imung manung na thengna horiba awabadasu Sarukyari haina cherol asina makatari. Nakalamaromda Navakumar na laikidabada Neroka FC gi maikei digishu awawa fongdurakli laikidrabagi thawai na lairam lelda ingna chikna leiba oirisanu amadi imung manungi awabadasu Sarukyari haina Neroka FC gi General Secretary na khangalakli. Haujik amuk state asida ngasigi oikiba ainga sagi pau pijari ICAR Regional Center Lamphel Party ki fangba report ki matung inangasi state asida khwaidagi sabagi chang Celsius degree kuntraga mathoi oiki aduga khwaidagi ingbagi chang na Celsius degree kunhumdoi dasmit mangani nuksita yaubai sing manel gi chang na ayukta chada marifumapan amasung nungthilda na chada humfuga taruk ni haina pawasina makatari. Aroibada maroiba pausing amuka na pijari.
Paliba Lengaga Sina Manipurda Mahusagi Tangdu Leitaba Fibam Hanjilakna Nabahonabada Hiram Amada compromise Toro Hana Chief Minister Yumnam Kemchana Fongdokre. Amasong Lupa Koti Tara Changna Pune the Sagataba Jamnawai Firodia North East India Wavan Rani Guiding Liu Girls Hostel Ngarang Manipurenga ki Deputy Chief Minister Losi Dikona Urep Uyung Tamkre. Matangas da bulletin asilo shinjare Manipur miyam gi punsi da kwai digena maru oiba state asigi lepak asige madi malam gi ipaw singi damak SKTV News po meeting ta atuna lebiyo kunum jari.